ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯣꯒꯤ ꯋꯥꯡꯃꯗ ꯃꯤꯑꯣꯏ ꯑꯃ ꯊꯥ 18 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕꯒꯤꯗꯃꯛ ꯑꯥꯏꯁꯤꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯄꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯎꯂꯣꯟ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯈꯨꯜ ꯑꯅꯤꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯥꯏꯅꯥ ꯁꯟꯗꯣꯔꯛꯄꯗꯒꯤ CMO ꯆꯨꯔꯆꯥꯟꯄꯨꯔꯅ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯑꯅꯤ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛꯐꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯑꯥꯏꯟ ꯀꯥꯏꯅ ꯊꯥ 18 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯅ ꯗꯤꯇꯤꯅ꯭ꯌꯨꯗ ꯂꯨꯄꯥ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯄꯤꯅꯕ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯏꯕꯣꯜ ꯈꯨꯜꯗꯒꯤ ꯀꯩꯀꯥꯝ ꯀꯤꯞꯒꯦꯟꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯍꯨꯠ ꯁꯤꯟꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ PIT NDNPS ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯔꯤꯚꯤꯅ꯭ꯌꯨꯅ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡ ꯑꯣꯏꯗꯨꯅ ꯊꯥꯔꯛꯈꯤꯕ ꯄꯤꯇꯤꯁꯟ ꯑꯃ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯦꯛꯇꯤꯡ ꯆꯤꯐ ꯖꯁꯇꯤꯁ MB ꯃꯨꯔꯥꯂꯤꯙꯔꯟ ꯑꯃꯁꯨꯡ ꯖꯁꯇꯤꯁ A ꯒꯨꯅꯦꯁ꯭ꯋꯔꯒꯤ ꯗꯤꯚꯤꯖꯟ ꯕꯦꯟꯆꯅ ꯍꯤꯌꯔꯤꯡ ꯆꯠꯊꯔꯕ ꯃꯇꯨꯡ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯅ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯄꯤꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤ꯫ ꯗꯤꯇꯤꯅ꯭ꯌꯨ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠꯃꯤꯂꯟ ꯀꯤꯞꯒꯦꯟꯒꯤ ꯑꯄꯣꯛꯄꯅ ꯊꯥꯔꯛꯈꯤꯕ ꯄꯤꯇꯤꯁꯟ ꯑꯗꯨꯅ ꯍꯥꯏ ꯏꯪ 2012ꯒꯤ ꯑꯦꯄ꯭ꯔꯤꯜ 10ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯃꯅ ꯀꯩꯅꯧ ꯕꯖꯥꯔꯗꯒꯤ ꯅꯣꯡꯊꯣꯝꯕꯝ ꯄ꯭ꯔꯦꯝꯖꯤꯠ ꯆꯍꯤ 45 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯔꯦꯟ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯝ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯇꯤꯡꯀꯥꯏ ꯈꯨꯂꯦꯟ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯁꯦꯠꯃꯤꯂꯟ ꯀꯤꯞꯒꯦꯟ ꯆꯍꯤ 19 ꯑꯄꯣꯛꯄ ꯀꯥꯏꯀꯝ ꯀꯤꯞꯒꯦꯟ ꯂꯣꯏꯕꯣꯏ ꯈꯨꯂꯦꯟꯕꯨ ꯐꯥꯈꯤ꯫ ꯇꯤꯝ ꯑꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯇꯒꯤ ꯀꯥꯅꯤ KG 9.4 ꯑꯃꯁꯨꯡ ꯁꯦꯠꯃꯤꯂꯟ ꯀꯤꯞꯒꯦꯟꯗꯒꯤ ꯀꯥꯅꯤ ꯒ꯭ꯔꯥꯝ 255 ꯐꯥꯈꯤ꯫ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ ꯒꯚꯔꯟꯃꯦꯟꯠꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯏꯪ 2012ꯒꯤ ꯁꯦꯞꯇꯦꯝꯕꯔ 2ꯗ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯅ ꯁꯦꯠꯃꯤꯂꯟ ꯀꯤꯞꯒꯦꯟꯕꯨ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯏꯂꯤꯁꯤꯠ ꯇ꯭ꯔꯥꯐꯤꯀꯤꯡ ꯏꯟ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒꯁ ꯑꯦꯟড ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁꯇꯦꯟꯁꯦꯁ ꯑꯦꯛ 1949ꯒꯤ ꯑꯟꯗꯔ ꯁꯦꯛꯁꯟ 3(1)ꯒꯤ ꯃꯈꯥꯗ ꯃꯈꯥ ꯇꯥꯅ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯥ 3 ꯗꯤꯇꯦꯟ ꯇꯧꯈꯤ꯫ ꯗꯤꯇꯦꯟ ꯑꯣꯔꯗꯔ ꯑꯗꯨꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯇꯤꯅ꯭ꯌꯨ ꯑꯗꯨꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯖꯖ NDNPS ꯕꯤꯁꯅꯨꯄꯨꯔꯗ ꯐꯥꯏꯜ ꯇꯧꯈꯤꯕ ꯀꯦꯁ ꯑꯃꯅ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯕꯦꯜꯗ ꯊꯥꯗꯣꯛꯄ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅ ꯄꯜꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯦꯁ ꯑꯁꯤꯗ ꯗꯤꯇꯤꯅ꯭ꯌꯨ ꯑꯁꯤ ꯑꯥꯏꯟ ꯀꯥꯏꯅ ꯏꯪ 2012ꯒꯤ ꯗꯤꯁꯦꯝꯕꯔ 2ꯗꯒꯤ 15 ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯅ ꯑꯍꯦꯟꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯗꯤꯚꯤꯖꯟ ꯕꯦꯟꯆ ꯑꯁꯤꯅ ꯗꯤꯇꯤꯅ꯭ꯌꯨ ꯑꯁꯤꯅ ꯊꯦꯡꯅꯈꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯅ ꯗꯤꯇꯤꯅ꯭ꯌꯨ ꯑꯁꯤꯗ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯤꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯑꯣꯔꯗꯔ ꯊꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯄꯥꯔꯒ ꯁꯦꯟꯐꯝ ꯑꯁꯤꯒꯤ ꯆꯥꯗ 3 ꯏꯟꯇꯔꯦꯁ ꯍꯥꯞꯂꯒ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯣꯔꯗꯔ ꯇꯥꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯥꯎꯂꯣꯟ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯣꯡꯇꯥꯜ ꯈꯨꯜ ꯑꯃꯁꯨꯡ ꯁꯦꯟꯖ꯭ꯋꯥꯜ ꯈꯨꯜꯗ ꯄꯥꯛꯇꯛꯅꯅ ꯈꯨꯟꯖꯥ ꯀꯌꯥ ꯂꯥꯏꯍꯧ ꯍꯧꯕ ꯃꯀꯣꯛ ꯆꯤꯛꯄ ꯑꯃꯁꯨꯡ ꯗꯥꯏꯔꯤꯌꯥꯅꯆꯤꯡꯕ ꯂꯥꯏꯅꯥ ꯀꯌꯥ ꯅꯥꯔꯛꯄꯗꯒꯤ ꯆꯤꯐ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ CMO ꯆꯨꯔꯆꯥꯟꯄꯨꯔꯅ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯑꯅꯤ ꯁꯦꯝꯗꯨꯅ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯊꯥꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ CMO ꯆꯨꯔꯆꯥꯟꯄꯨꯔ ꯗꯣꯛꯇꯔ ꯚꯥꯂꯥꯟ ꯀꯨꯡꯒꯤꯅ ꯊꯣꯛꯄ ꯑꯣꯐꯤꯁꯤꯌꯦꯜ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯅ ꯍꯥꯏ ꯁꯣꯡꯇꯥꯜ ꯈꯨꯜ ꯑꯃꯁꯨꯡ ꯁꯦꯟꯖ꯭ꯋꯥꯜ ꯈꯨꯜꯗ ꯍꯧꯖꯤꯛ ꯁꯟꯗꯣꯛꯂꯤꯕ ꯂꯥꯏꯅꯥꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯑꯅꯤ ꯍꯌꯦꯡ ꯃꯥꯔꯆ 3ꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯦ꯫ ꯁꯣꯡꯇꯥꯜ ꯈꯨꯜꯒꯤꯗꯃꯛ ꯗꯣꯛꯇꯔ ꯖꯤꯔꯦ ꯄꯨꯗꯥꯏꯇꯦ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ CMO ꯄꯨꯜ ꯆꯨꯔꯆꯥꯟꯄꯨꯔꯅ ꯂꯨꯆꯤꯡꯗꯨꯅ ꯖꯣꯟ ꯕꯥꯏꯇꯦ ꯏꯄꯤꯗꯤꯃꯤꯌꯣꯂꯣꯖꯤꯁ IDPSP CC-ꯄꯨꯔ ꯅꯦꯝꯒꯥꯏꯆꯤꯡ ANM PIC ꯁꯣꯡꯇꯥꯜ ꯆꯅꯨꯃꯂꯥ ꯗꯦꯕꯤ ANM PISC ꯃꯜꯅꯥꯝꯅ ꯆꯠꯀꯅꯤ ꯑꯗꯨꯒ ꯁꯦꯟꯖ꯭ꯋꯥꯜ ꯈꯨꯜꯒꯤꯗꯃꯛ ꯗꯣꯛꯇꯔ ꯀꯩꯁꯤꯌꯟꯈꯥꯏ ꯍꯥꯎꯀꯤꯐ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ CMO ꯄꯨꯜ DSO IDSPꯅ ꯂꯨꯆꯤꯡꯗꯨꯅ ꯑꯦꯖꯦꯅꯤꯜ ꯚꯥꯏꯐꯩ DDM IDSP CC-ꯄꯨꯔ ꯖꯣꯅꯤ ꯕꯥꯏꯇꯦ OA IDSP CC-ꯄꯨꯔ ꯑꯃꯁꯨꯡ PHC ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯅꯔꯁꯦꯁꯁꯤꯡꯅ ꯇꯤꯝ ꯑꯁꯤꯗ ꯑꯦꯁꯤꯁ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯄꯨꯕꯗ ꯆꯪꯒꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ DSW CMO ꯁ꯭ꯇꯣꯟ
store thaurang taunaba direction su pikre hai Yaksang Festival should be made full of games and sports spirit set as tondang wafam asi NG Club asigi Golden Jubilee amadi chahi asigi Yaksang kumhai ga mari leinana haingang makha leikai kangjebungda pangthokadoriba kutra rak suba Yaksang Sports Meet ki maira nobagi thauramda phungdokhibani haingang da leiba ibudong margin gi laifam dagi maira loduna miyanga loinana kangjebung tamna khongchet amasung chatki kangjebung da pangthokpa Golden Jubilee gi thauramda Olympian League mabam susila club ki president yauna tongan ba mioi kaya serp yaki haingang kontha makha lekai model club haingang makha lekai development committee ward number 1 2 amadi haingang makha lekai meira paibi apunba lofna sinduna ngasidagi hauraga tha asigi 13 fauba chathagadoriba Yaksang Sports asibu mai pakhanbada miyamna sogat piu hairakli Maira loba adugi matangda wangang laduna haingang kontha makha lekai model club ki secretary S Tondangna chahi asigi Yaksang asi sana khotnabada yumfam oiba Yaksang ama oihansi sanaroi singna lamdam asibu malemgi fambakta pukhatli haibasi ekhoi loina khanghanaraba wafamni haurakliba naha singbu sana khotnabagi maikaida pusinduna tingjang kaijang daba mioi oihansi loinana afaba mating leiba khunai ama oihansi Yaksangi mingda chahai daba chinjak chasinba amadi haksang sokpa yaba thabak thauram singdagi lapthoksi haiki East District ki manung chanba Irilbung PS ki team amana ngarang numidang pung 13 rom taba matamda kiangai Muslim makha lekai kairau bitra dagi MD Amir Khan chahi kuntaret apokpa MD Abdul Samad number 4 heroin powder gram tare ka konana farabatungda Irilbung PS ki mathakta FIR number 63 listingani kun humdoi IBZ PS US 21 BNDN PS Act register togduna investigation chathaba hawkre hairi police na hai thodo asigi ngarang numidang pung 13 rom tabada Irilbung police ki team amana kiangai Muslim makha lekai kairau bitra gi area da patrolling chatpa matamda MD Amir Khana lekai dugi electric tower manakta drug chaba mioi sing drug sing asi yolingai da police team aduna fakibani hairi mahak ngasi duty magistrate Imphal East puthokduna remand lokthagani hairi State asidagi drug maru fangnang muthatnabagi damak lengakna changsiliba war on drugs 2.0 gi manung channa Senapati District Administration amasung District Police Senapati na changsiliba khongjang asigi saruk ama oina ngarang district asigi oklong amasung makuilong di area da drone sizinaduna popi thaba lebra haina nongthaktagi survey tokre hairi Survey adu DRDA Senapati gi project officer Lawrence N Kai amasung executive engineer T Vijoy Anina Luchingba District Police yawba team amana chatkibani ayuk pung 13 dagi numidang wairang fawba chathakiba survey aduda oklong amasung makuilong digi chingi tongan mamafam singda drone sizinaduna popi tharibra haina yengsinki ngarang survey adugi matangda DRDA Senapati executive engineer T Bijoy na hai Senapati District Administration amasung District Police na district asida popi pambi ama fawba hauduna ba hotnaduna lakli Masigi manung channa district asigi DC Mahesh Chowdhury gi miyang makada oklong amasung makuilon di khul ani asida survey chatnaba adubu laibak fabadi hariba khul ani asida popi pambi thaba survey aduda fangthinglakide mahakna high district administration amasung district police ki maikaidagi lengakna changsiliba war on drugs asi mapung fana sogatli miyamna su sogatuna isa ge khulgi area da popi thaba leramlabasu isana khangna yanthat piu karigumba popi pambi tharamba sing asi na khangna isana khangna yanthat lamlabadi ta yanthat amdaba tarabadi thamliba mi amasung khul singi mathakta logi oiba action lakhatkani haiba wafam sing thamki Ngarang thangza numita MLA TH Syam Kumar na Andro Assembly Constituency Imphal Fast
ꯏꯁꯇ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯍꯨꯝꯗ ꯆꯠꯇꯨꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯗꯦꯜ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯄꯥꯅꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯌꯥꯕ ꯌꯥꯎꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗꯒꯤꯁꯨ ꯁꯥꯇ꯭ꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯍꯨꯝ ꯑꯁꯤꯗ ꯂꯦꯝꯅ ꯃꯍꯩ ꯇꯝꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯖꯨꯀꯦꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯗ꯭ꯔꯣꯞ ꯑꯥꯎꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯃꯁꯤꯡ ꯍꯟꯊꯅꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯀ꯭ꯋꯥꯂꯤꯇꯤ ꯑꯦꯖꯨꯀꯦꯁꯟ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯗ ꯀꯣ-ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯌꯥꯒꯤ ꯃꯐꯝ ꯆꯥꯎꯅ ꯂꯩꯔꯤ ꯑꯟꯗ꯭ꯔꯣꯒꯤ ꯁ꯭ꯀꯨꯜ ꯑꯍꯨꯝꯁꯤꯡ ꯑꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯁ꯭ꯇꯦꯇꯁꯁꯨ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯈꯤ ꯁꯃꯥꯖ ꯑꯃꯗ ꯆꯥꯎꯈꯠꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯦꯖꯨꯀꯦꯁꯟ ꯁ꯭ꯄꯣꯔꯠꯁ ꯑꯃꯗꯤ ꯑꯥꯔꯠꯁ ꯑꯦꯟड ꯀꯜꯆꯔꯗ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯍꯩ ꯇꯝꯅ ꯇꯝꯅ ꯁꯦꯜ ꯇꯥꯟꯕ ꯉꯝꯅꯅꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯚꯣꯀꯦꯁꯅꯦꯜ ꯁꯕꯖꯦꯛꯁꯤꯡ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯒꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤꯁ 6 ꯂꯥꯛꯇꯨꯅ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯄꯥꯅꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯎ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯍꯟꯗꯛꯇ ꯂꯣꯏꯁꯤꯟꯈꯤꯕ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯦꯝꯕꯔ ꯍꯨꯝꯐꯨ ꯂꯩꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ NDPPꯅ ꯁꯤꯠꯁ 38 ꯐꯪꯗꯨꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯔꯀꯥꯔ ꯁꯦꯝꯅꯕꯒꯤ ꯁ꯭ꯇꯣꯛ ꯀ꯭ꯂꯦꯝ ꯇꯧꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯃꯥꯡ ꯆꯍꯤꯗ NDPP ꯑꯃꯁꯨꯡ BJPꯅ ꯆꯨꯡꯁꯤꯟꯅꯗꯨꯅ ꯁꯔꯀꯥꯔ ꯁꯦꯝꯈꯤꯕꯅꯤ ꯄꯥꯔꯇꯤ ꯑꯅꯤꯃꯛꯇꯒꯤ ꯊꯥꯗꯣꯔꯛꯄ ꯄꯥꯎ ꯑꯃꯗ ꯍꯥꯏ ꯁꯔꯀꯥꯔ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯈꯟꯅꯗ꯭ꯔꯤꯉꯩꯗ ꯂꯦꯖꯤꯁꯂꯦꯇꯔꯁꯤꯡ ꯑꯃꯗꯤ ꯀꯟꯁꯦꯟꯁꯁ ꯂꯤꯗꯔ ꯅꯦꯐ꯭ꯌꯨ ꯔꯤꯑꯣꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯈꯤ ꯔꯤꯑꯣ ꯑꯃꯗꯤ NDPP ꯂꯦꯖꯤꯁꯂꯦꯇꯔꯁꯤꯡ ꯑꯃꯁꯨꯡ ꯅꯧꯅ ꯀꯥꯔꯛꯂꯤꯕ MLAꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯄꯥꯔꯇꯤꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯑꯃꯗ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯀꯣꯑꯣꯔꯗꯤꯅꯦꯠ ꯄꯤꯅꯗꯨꯅ ꯁꯦꯝꯅꯕ ꯋꯥꯐꯝꯁꯤꯡꯁꯨ ꯈꯟꯅꯈꯤ ꯍꯧꯈꯤꯕ ꯅꯥꯒꯥꯂꯦꯟꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯏꯁꯇꯔꯟ ꯅꯥꯒꯥꯂꯦꯟꯗꯒꯤ ꯂꯣꯡꯂꯦꯟ ꯇꯥꯎꯟꯗ ꯊꯣꯛꯈꯤꯕ ꯄꯣꯜ ꯚꯥꯏꯑꯣꯂꯦꯟꯁꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒ ꯂꯣꯏꯅꯅ ꯂꯟ-ꯊꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯊꯝꯈꯤꯕ ꯏꯟꯗꯤꯐꯤꯅꯤꯠ ꯀꯔꯐ꯭ꯌꯨ ꯑꯗꯨ ꯉꯔꯥꯡ ꯊꯥꯡꯖ ꯅꯨꯃꯤꯠꯇꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ CRPC 144ꯗꯤ ꯂꯥꯛꯂꯤꯕ ꯃꯥꯔꯆ 6 ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯇꯉꯥꯏꯐꯗꯕ ꯌꯦꯡꯂꯒ ꯊꯝꯈꯤꯒꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯏ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯤꯈꯜ ꯑꯁꯤ ꯍꯧꯈꯤꯕ ꯊꯥꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯔꯆꯀꯤ ꯇꯥꯡ 2 ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯦ ꯑꯃꯗꯤ ꯂꯣꯡꯂꯦꯟ ꯇꯥꯎꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯟ-ꯊꯨꯝꯁꯤꯡꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯨ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯂꯣꯡꯂꯦꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ 144 CRPC 1973ꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ 5 ꯍꯦꯟꯅ ꯑꯥꯏꯟ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯄꯨꯟꯕ ꯆꯠꯄꯁꯤꯡꯗꯤ ꯃꯥꯔꯆ 3ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 12ꯗꯒꯤ ꯃꯥꯔꯆ 6ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 12 ꯐꯥꯎꯕ ꯑꯊꯤꯡꯕ ꯊꯝꯂꯤ ꯍꯥꯏꯔꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯗꯦꯕ ꯀꯔꯃ ꯁꯤꯡ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁ ꯑꯃꯗꯤ ꯏꯁꯦꯟꯁꯤꯌꯦꯜ ꯒꯨꯗꯅꯆꯤꯡꯕ ꯄꯣꯠꯆꯩꯁꯤꯡ ꯄꯨꯕꯗꯗꯤ ꯀꯣꯝꯊꯣꯛꯄ ꯂꯩꯒꯅꯤ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯉꯥꯛꯅ ꯆꯠꯂꯝꯗꯕ ꯊꯣꯛꯂꯕꯗꯤ IPC 118ꯒꯤ ꯁꯦꯛꯁꯟ ꯃꯈꯥꯗ ꯊꯥ 6 ꯖꯦꯜꯗ ꯊꯝꯕ ꯑꯃꯗꯤ ꯐꯥꯏꯟ ꯊꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯁꯒꯥꯏ ꯗꯤꯚꯤꯖꯟ ꯁꯥꯏꯠ 9ꯒꯤ PIGꯒꯤ ꯗꯣꯃꯦꯟꯅ ꯉꯔꯥꯡ ꯍꯧꯈꯤꯕ ꯁ꯭ꯋꯦꯕꯣ ꯃꯟꯗꯂꯦꯒꯤ ꯍꯥꯏꯋꯦꯗ ꯂꯩꯕ ꯁꯥꯏꯅꯥꯏ ꯂꯥꯏ ꯑꯃꯗꯤ ꯄꯥꯎꯕꯨꯀꯨꯝ ꯈꯨꯡꯒꯪꯗ ꯔꯥꯏꯁ ꯕꯥꯁꯀꯦꯠꯁ ꯔꯥꯏꯁ ꯐꯤꯜꯁ ꯑꯃꯗꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯈꯨꯡꯒꯪ ꯑꯍꯨꯝꯗꯒꯤ ꯄꯤꯔꯛꯈꯤꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯂꯤꯇꯔꯤ ꯀꯥꯎꯟꯁꯤꯜ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯁꯤꯗ 2-wheelers ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯇꯨꯅ ꯔꯥꯏꯁ ꯕꯥꯁꯀꯦꯠꯁꯤꯡ 10 ꯍꯦꯟꯅ ꯑꯃꯗꯤ ꯌꯨꯝ 160 ꯔꯣꯝ ꯍꯦꯟꯅ ꯃꯩ ꯊꯥꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯈꯥꯔꯣꯝꯗꯒꯤ ꯍꯧꯔꯛꯇꯨꯅ ꯁꯣꯔꯣꯛꯀꯤ ꯃꯃꯥꯡꯂꯣꯝ ꯐꯥꯎꯕ ꯌꯨꯝ ꯃꯊꯪ ꯊꯨꯒꯥꯏꯕ ꯍꯧꯔꯛꯈꯤꯕꯅꯤ ꯑꯍꯥꯟꯕꯗ ꯌꯨꯝ 94 ꯔꯥꯏꯁ ꯕꯥꯁꯀꯦꯠ ꯑꯃꯗꯤ ꯔꯥꯏꯁ ꯐꯤꯜꯁꯤꯡ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯁꯥꯏꯅꯤꯌꯥꯡꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯍꯥꯏꯔꯤ ꯋꯦꯠ ꯂꯦꯛ ꯇꯥꯎꯟꯁꯤꯞ ꯁꯒꯥꯏ ꯔꯤꯖꯟ ꯁꯒꯥꯏ ꯁ꯭ꯋꯦꯕꯣ ꯔꯣꯗ ꯀꯤꯀꯥꯟ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯔꯆꯀꯤ ꯇꯥꯡ 3ꯗ ꯀꯣꯟꯚꯣꯏꯗ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯕ ꯈꯨꯟꯖꯥ 8ꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ
ꯂꯣꯒꯤ ꯋꯥꯡꯃꯗ ꯃꯤꯑꯣꯏ ꯑꯃ ꯊꯥ 18 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕꯒꯤꯗꯃꯛ ICꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯂꯨꯄꯥ 50,000 ꯄꯤꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯎꯂꯟ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯈꯨꯜ ꯑꯅꯤꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯥꯏꯅꯥ ꯁꯟꯗꯣꯔꯛꯄꯗꯒꯤ CMO ꯆꯨꯔꯆꯥꯟꯄꯨꯔꯅ ꯃꯦꯗꯤꯀꯦꯜ ꯇꯤꯝ 2 ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯂꯣꯏꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯥꯏꯕꯗꯤ ꯊꯛꯁꯤ ꯀꯥꯁꯤ ꯊꯧꯒꯜꯂꯣꯟ ꯆꯠꯅ ꯂꯣꯟꯆꯠ